Yengbiu punamakpu Manipuri Talents YouTube channel sigi maiketagi taram nokchari mayam ngasi aina puduna lakchari video sidi aikoina ATM card se laaba aduga pin sidi aikoina ATM booth changudraga su haitare ko adumai tawraga ATM akoi pin number se lobagi ni hana khangbi bisinaw sing se yobirongani khangbi dri bisinaw singi khalaga video se semjabani adudi mayam hajarage se ATM gi card lakpadu de yawpa se ni ko side side aina uchari se mayam sise internet banking yaba kangu di adum internet banking gi dagi tawrage pin number lor se aduga sida using SBI ATM sina hoi ATM booth changaga pin generate tawruba adi sisino SMS ki through dagi haitare ko message ki through dagi koina pin number se lobagi neba sida ado sisigi matang sida yawrise maya sigi SMS pin space ccc space a to je sise ai sigi matang da hajaragi ithoga mayam da hajaragi mayam se akoina message thad SMS thad se kari dano hamadam 567676 da neba sise sida koi thadoi neba ko SMS aduga sigi pin space ccc space a an thaise sise akoina cc haisina kai no hamadam da akoi debit card te yawba achau mai ibdo aduga aroiba mari du neba masing mari do mendoiba aduga haisina kai no hakanda account number gi aroiba mari do oiduneba example oina habada PIN pin achau capital letter si thabidoini aduda space ama hanga lamani ko aduga sigi aigi debit card gi do melani mathang sida account number do mendoiba aduto sumaina thadoini aigi hujiki harba 567676 haiba sida aigi pin number PIN pin se capital de irni aduga debit card ki duga account number gi aroi mari do adu melo message thabi matamda moi sumaina message tharane aduga pin do moin tharane onthokninga gana amusumu koina tembu de sang onthok yare sinima ai video se mayam nungai biragadi like share and subscribe to biramu punamu khunjari